Manipur gi mapan da laiba Meetei singna khul lingduna khunda laitaba lamsingi manungda awang nongpok Bharat ki rajya ma oriba Tripura shu amani. Rajya sida Meetei khul kaya lairi. Meetei singna nat amadi chatnabi ngakna phurup ki masak magun takpada achauba thaudang lauri. Aikhoi gi paring naina sandok chariba igi khongul leba thoromasida Tripura da khunda laitariba Meetei ichilinau singi wari makhoina thengnaba awa nungai gi mikup singi matangda mamangi thorom singda sandok chakiba laikre. Ngasi gi thorom asidasu Tripura gi West Tripura Jila gi manung chana laiba Meetei Khulsinggi wari puduna lakchari. Hairiba khulsing asi amaga yamna lapnaba tawdana mathang manaw oina laiba khulsingni. Makhoi singadudi Lolam Pokpi, Kakamura, Narayan Khamar amadi Chandipur hairiba Meetei Khulsing asini. Sinai Turel gi maya nakna lairiba Meetei Khulsing asigi manungda Narayan Khamar asi Manipur gi puwari ga tana thanaba yadraba Meetei Khul amasu oiri. Ing kumja lising machanipan marputara mathoi gi Anglo Manipuri lal adugi matungda British singna matamadugi kalapani haujikina Andaman and Nicobar itatta loi thakiba Manipur gi athauba Major Chongthamiyana loi thabagi matam loiraba matungda Narayan Khamar da punsigi aroiba matam phawbu laiki. Asigumlaba Narayan Khamar haiba Meetei Khul asina Manipur ki sahi sa kayagi ningkha tambamadi mating leiba Meetei phurup ki wari ngasigi mirol da liri. Tripura Rajya ki West Tripura Jila asi Bangladesh leiba ka thangnaba Jila amani. Jila asigi nongchup thangma maikeida Akhaura border checkpost leire. Masidagi chatkiduna Brahmin Bariana chingba khul laikre. Jila asigi nongpokta Dholai Jila awangda North Tripura Jila amadi makha thangma maikeidana Sipahi Jola Jila leiri. West Tripura Jila asi tasengbadi Meetei khul kaya khundaba Jila ama oiri. Jila asigi manung chana laiba Agartala Ahoynagar na chingba atop Meetei khul kaya leiri. Aduga West Tripura Jila gi manung channa Agartala Sabrum Main Road asigi maning thangba sarukta Lolam Pokpi, Kakamura, Narayan Khamar amadi Chandipur hairiba Meetei Khulsing asi mathang manaw naina tari. Mafam adugi khunja singna Narayan Khamar amadi Chandipur bu khul amatu oina aduga Lolam Pokpi amasung Kakamura anibusu khul amatu oina lawnaba yauri. Masi Lolam Pokpi da laigi mandop leitabadagi Kakamura da chatuna irat thawni tawba amadi Chandipur gi miyamna Narayan Khamar da chatuna makhoi gi mandopta lai khurumbana Laigi mandop leitaba khulsing asi mandop leiriba khulsing asida punsinbagi mawongni. Khulsing asi Agartala dagi kilometer 16 rom tamak thapli. Ngasigi thorom asida hairiba Meetei khul mari asigi wari puduna lakchari. West Tripura Jila phawduna chatliba Agartala Sabrum Main Road taki changsilaklaga chawrakna kilometer amarom chatlaga Lolam Pokpi hairiba Meetei Khul asi leire. Khul asigi maming Lolam Pokpi kauriba sigi matangda khunja singna phongdorakpagi matung inna anganba matamda mafam maduda Lolam kauba uhai pambi pak sanna horammi. Madudagi Lolam Pokpi haibadi Lolam uhai pambi pak sanna hoba mafam oirammi haiduna khul asibu Lolam Pokpi haina khangnaki. Lolam Pokpi ki nongpok thangma maikeida Meetei singna una chabi makhong haina khangnaba Bengali singna khundaba khulasi hek thangnana lairi. Ngasisu Meetei singna hairiba una chabi makhong asi phawduna chatpa matamda thajaba amaga loinana khurumnari. Lolam Pokpi ki nongchupta Kakamura makha thangbada Sinai Turel aduga awang thangbadana Major Chongthamia Soroni haiba lambi asi laikre. Matang asida Major Chongthamia Soroni hariba lambi asigi maramda wafam khara thamjaramge. Major Chongthamia Soroni hariba lambi asi Agartala Sabrum Main Road hek machindagi hauraga Chawni Bazar haina khangnaba mafam adu phawbagi sarukni. Masi chawrakna kilometer mari rom sangani. Ing kumja lisingani taramathoi gi January gi tang 13 laikhidraba athauba Major Chongthamia gi mapok kumonga mari lainana matamadu gi Tripura gi Art and Culture Mantri Anin Sarkarna lambi gi saruk asibu Major Chongthamia Soroni haina tholagani haina lauthokki. Madudagi lambi asi hojik phawbada Major Chongthamia Soroni haina khangnari. Hairiba lambi asigi nakalda Meetei Khulsing asi mathang manaw naina khundari.
हौजिक लोलामपोक्पी मिटई खुलगी मतंगदा अमुक लाक्चरगे खुल असिदा युमथोंग कुल्लोम तमक लेरी अंगनबा मतमदा लोलामपोक्पी मिटई खुलदा युमनाक मसिंग यामना तारमखी खुल असि सोंगथाम सागैना मसिंग यामना अमदी मटिक मयाई पांगल थोकना पालम्मी ngasi sahi chamaronggi mamangda songtham amu kauba ahal ibungo amana lolampopi amadi thangnaba khul kakamura anigi sardar haibadi lusingbo oiduna khukan pangan leirammi haina khunja singna phongdorakhi masiga loinana square feet lising kunithoi rom pak chawba songtham pukri kauba amasu anganba matamda leiramki adubu bengali singna pukri adu phunjinduna logbuk onthokkhibadagi ngasidi pukri adu mangkhre masiga loinana khulasigi yumna kaya manak nakpa atopa khulsing gula ghati na singba khulda yum hongkhibadagi lolampokkpida mitei yumnak masing hanthare hojik khundariba mitei singasi sanatan dharma chatli dharma ga mari lenaba chahi gi harau kumai sing haibadi ratha jatra julon na singba pangthokli lolampokkpi khulgi mitei singi oiba tonganba laigi mandop laisang leite makhoina thangnaba khul kakamura da leiba madan mohan mandopta irat thauni tauri लोलामपोक्पी खुल्लासिगी खुंजा सिंगना थेंगनरिबा अवा नुंगाइगी मतंगदा खुल्लासिगी खुंजा त्रिपुरा सरकार की हेल्थ डिपार्टमेंट एसओ ओइना लेरिबा खेत्रीमेम जॉय किशोर सिंगना असुमना फोंगदोकली लोलामपोक्पी चे हुजी दुना कुल्लोम लेरी अदुगा धर्म दि लोइना गौ धर्म पुरी खोजी सकाय थबक तोबदी जुम खुनिंग अमामनि दुम लेयाबा अदुगा हुजिति थबक सिना सकाय थबक से खरा वारमिना हंगबजे जखोय कंपनी गुम्बा अदुगैदुगा सुबुना नम्या कि हुची खोगी समस्याबु इसे सकपजे हुची खरा वाथरे थोयबा जाद्रत्रे इसे सकपजे खरा वारी मणिपुर साहित्य दि जखोयसिगा त्रिपुरा मणिपुर साहित्य परिषदे दुदिना अदुगैदुगा दुम जखोयसु मेंबर जावरे आबा दुगदि मितेई मरोन जिति जखोय पोपदगे दुम जखोय इमारोन दुम जकंतन मितेई रोन ngange mayang kangखौ लेने mayang लोनजि लारिक तंबिबदा mayang लोना दुम हौरे आबा जखोयजे दुगैदुगा मितेई ओजा लौरना गवर्नमेंटना तखलुबजे हुजिकति असि खरा वाथंगुम तौरे हुजि ताकपसे मणिपुरी इमाले बाकिनेना आइजु अमुक्ति चचरुरे मणिपुरी साहित्य संस्कृति गी मरम गी हारबदि अखोय मणिपुर गवर्नमेंटना अखोय त्रिपुरादा लेरिबा खरा मितेई लेजरिबसे असिगी तमा पुंग इसे दैचिंगबा संस्कृति से जदि मणिपुर की सरकार जदि खरा मतेंग पांगादि जखोय नुंगाय गदबनाय कि खरा तखेन की आगोतला एगो टाउन दुगने टाउन जखोय केनो ले पुथिबगी मंदि लेयाबा पुथिबे मंदि तो चही खुदिंगी मणिपुरगी ओजासिंग पुथरकना दुगद लाय हरावरि जखोय चही खुदिंगी दुगैदि बामुतिदसु अमलै दुगैदुगसु जखोय लाय हरावरि जखोय तखेन की मणिपुर जे मितेई लेजे केरकेमाय चखोटकने असि मणिपुर गवर्नमेंट खितंग पांगबिरक्तरदि मतेंग पीददि जखोयना मोदरि जखोय तब तमना असि मुथरे जखोयगी कल्चर जे तब तमना मुथले दे काकामुरा की मोदुमोन जिदि मोय ढाका दि लाकपदा पुरकपनि लाइजे मेजर चोंगथामिया सोरोनिगी लंबी परिंगदा लोलामपोक्पी खुलगी हेक मथंगदा अवांग नोंचुप ओइरपना काकामुरा हाइबा मिटई खुल्लसी लेरे खुल्लसी की नोंपोक थंगबा माइकेइदा साहापारा हाइबा बेंगोली खुल लेरी अदुगा नोंचुप थंगबा माइकेइदना दुर्गापुर हाई स्कूल लेरी मखा थंगबा माइकेइदा सिनाई तुरेल अमदी लौबुक अदुगा अवांग थंगबदना बेंगोली खुंगंग गोपीनाथपुर लेख्रे खुल्लसीदा युमथोंग हुंफुगी मथक्ता लेरी लोइटोंगबम कक्चिंग ताबम संजनबम लोइताम लांगोनजम अमसुंग हाइक्रुजमना सिंगबा युमनाक सिंग लेरी काकामुरा खुलदा कक्चिंग ताबम कांगबुना सेवा तौबा मदन मोहन लाई मांडोप लेरी खुल्लसीगी अहलमन सिंगना फोंदोरकपगी मतुंग इन्ना मदन मोहन लाई असि हाइक्रुजम सागैना बांग्लादेश की ढाकादगी पुरक्खिबनि हाइरी मखोइना फोंदोरकपगी मतुंग इन्ना ढाकादा हाइक्रुजम सागैगी थौना फरबा मसिन मनाव तारानिथोइना मदन मोहन लाई मांडोप असि ढाकागी मणिपुरी बस्ती टेस्ट काउंट लिंखटखिबनि मखोइना मी नेक्तुना लाई सेवा तोहनबनी अदुबु बांग्लादेश थोखिबा हिंदू मुस्लिम कांग्रेस अनिगी उंखटनबदुदा हाइक्रुजम सागैगी इमुंग मनुंग कया बांग्लादेश थादोक्तुना त्रिपुरा दा लाखी मतमदुदा मदन मोहन लाई असि हाइक्रुजम सागैना पुदुना लाखिबनी हाइरी वेस्ट त्रिपुरा जिलागा थंगनना लेबा ढाकाबारी हाइबा ढाकादगी लाकपा मिटई सिंगना खुंदाबा खुल असिसु हाइक्रुजम सागैना नमना लेरी काकामुरादा लाटलिबा मदन मोहन गी लाई असिना कक्सिंग ताबम सागैना सेवा तौरी मखोय असि मतममदा सिनाई तुरेल वांगमदा लेबा संजल लैकाई हाइबा मिटई खुल्लुदगी होंगलकपनि हाइरी
Sanjal Laikai Meetei Khul Haujikti Leitre, Matamaduda Meetei Imung Manungsingna Makoi Makoigi Kudong Chananaba Yum Hongdok Nakibada, Madan Mohan Lai Asi, Dhaka Dagi Purakiba, Haikuzam Sagaina, Sanjal Laikai Kaksing Tabam Imung Manungda, Laipam Amadi, Lau Singu Tonganaba Labuk Peki. Aduga Kaksing Tabamna Laige Sabat Tohonki Haibagiwari, Ahlaman Singna Liraki. Kakamora Khulgi Kunja, Loitong Mahendra Singna, Khulasiki Matang the Wari Liraduna, Akas Bani Imphal Ipau Kangbuda, Asumna Hai. Every Dangi Kangu Moise, Pakistan ka India ka kana riot to Wumatum, riot Kimatumda, Karakiba. Quay Manipuri Chanava Meetei Chanava, Pania Pajom, Kude, Yasenese, Messism Senator together. Haraku Maji Koi Matangi, road Masi Manga, road Kitori, Kang Singmatan Chibaba. Masila Koi Nimitaran is Harawi. I think the Joy de Kasonga Sanam Harawi Tavi. I do it holy Matamda, holy, my Malakazi holy to me. I do it Ras Matam the Ras, Maharash Matanzida, Ras. Assume Magi Itatan. Agartola, a window or a Jada I have the Potiva Lai Lebamuda. Some Kumay and Western Aircois, me, quite a camera de Taude. A koi Jumda, some say like he was at the wa, the calendar quite Jum like Hava, things in Akoi Tawdi. As you call the quite Manipuri loans in Nani, there are some Panel, Siva, Bengali Tinan Leva, more with Bengali loan loaded. A koi Gale, Riva, Kakramrazi, Leva, and Nahara Lubimissing, put up their quite material loans in Lolita. Kakamura Khulgi Matang the Lairiba Kulasina, Narayan Khamar Hariba Meetei Khul Asini. Khulasigi Nongpok Tangbada, Kakamura, Nongchupta Sinai Turel, Awangda Sora Turel Masa Ama Aduga, Kha Thangmo Maikeida Amuk Sinai Turen Kwashinduna Tari. Ngasidagi Sahi Chani Yankairongi Mamangda, Khulasida, Narayan Kauba, Bengali Loyam Chaba Malayrammi. Mahaki Lehok Chelaba Lobok, Pak Shanalaiba Adudagi, Khulasigi Maming, Narayan Khamar Kaukibani Haina, Kunja Singna Paudum Lai. Tasengna Khamar Haibadi, Bengali Lolda, Lehok Chelaba Lobok, Marang Kaina Laiba Adubu Kangnei. Narayan Khamarasi, Mamang Laikai Amadi, Maning Laikai Ani Tokna Lady. Atopa Tangnana Ladyba Meetei Khulsinggi Manungda, Narayan Khamarna, Achobu Meetei Khul Oigani Kali. Mamang Laikai Ashida, Yumna Kuntra Hena Lady. Masida, Guru Mayum, Langonjam, Haikuruzam, Panjobam, Laishram Sagana Singba Lady, Aduga, Guru Mayum Kanguna Sabatoba Mandop Amada, Lai Latli. Narayan Khamargi Mamang Laikai de Ladyba, Maru Oina, Inkalak Liba Nahasing, Mahi Masingi Thak, Wangnaba Yaure, Sarkar gi Thabak Tauba, Police ki Sub Inspector Oiba Amasung, Ozana Singba Kaya Oiba Leire. Mamang Laikai gi Mathang de Lairiba Shina, Narayan Khamar gi Maning Laikai Ashini, Masida Yumthong Humputara Rongi Mathak de Lairi. Tongan Tongan Basage Shing Haibadi, Langonjam, Thokchom, Laishang Them, Laishram, Nongthombam, Naurem, Irom, Konjengbam Amasung, Panjobam Singba, Yumnak Singna, Punna Nungsi Chanana Laiminari. Laikai asida Larik Laishugi Awang Muthak Yoraba Kaya Leire. Imphal gi Porompat Laiba Jenims Hospital da Hojik Dr. Tamlibi Mahiroshu Leire Hairi. Narayan Khamar da Drugapur High School Haiduna Mahiloshinga Masu Leiri. Masi Yamna Angan Mamatamda Mapamaduki Meetei Ahlaman Singna Hodok Piramba Mahiloshangni Haina Kunja Singna Pongdoraki. Matamaduda Meetei Ahlaman Singna Mahiroi Singbu Takpi Tambibo Oza Singda Thagi Oina Aten Pot Piraga Mahilosing Asi Salairakpani Haina Paudam Lai. Hojik Mahilosing Asi Sarkar na Lokshinduna English Medium gi Mahilosing Oire, Manak Nakpada Laiba Mahiroi Kaya Masida Mahimasing Tamli. Mahilosing Asi gi Matangda Narayan Khamar gi Khunja Amasung, Major Chongthamia Memorial Trust, Narayan Khamar Tripura gi General Secretary Kaisham Gande Sorina Asumna Hai. Durgapur High School si Mamang Aida Meitei Singna Angan Mamatamda Lingkhat Lambani 1898 ta school se matam duga Tripura da ningthau pali chakhiba chahidagi English medium oikhre pura government gi school ni haji haji si siga Meitei amasung Bengali kangbusu ado ikoi bada tariba kilometer anina koiba asi sigi mahiroi singche adum Durgapur school da class 10 ba adum tammi sinai gi turbal da leiriba khoi athauba major chongthamia gi mafam asida Chahigi January gi tang tara taret asi khoi Major Chongthamia gi lekhidaba numit asida Tripura gi ato khul deisu laktuna adu Tripura mapan Manipur deisu laktuna asida
tarpon amasung hei lei katuna ikai khumnaba utli thang ta nasu salute pi amana khongjom lan haina Meetei gi puari da Khungnariba numichida su hei lei katuna ikai khumnaba utli loina na Andaman da loi thakiba athauba kun hundoi na punna Andaman da thungkhiba numit November gi tang kun hundoi sidasu akhoi Sinai Turbal da Major Chongthamia gi mongpham asida akhoi hei lei katuna ikai khumnaba uchei khoi naran khamar kauba khul asi icham chamba khul amani haijariba asugumba icham chamgraba khul asida asigi laibak phaba isibu akhoi gi Meitei gi British ki mayokta langthenaramba athauba asimana lakpiduna akhoi gi khul asida arobe ya hi tan khibaise akhoi khunja machasing amasung khulsiga leiriba unama mioi singi jamna laibak phabani aina akhoi lojai maru oina akhoi naran khamada leiribasi sanatan dharma chatnaba Meetei ni adumdi oiraga yum khudingi ishagi yumda sanamahi imalai mengur sidebi ade fungala iruna chingba adum khubam thammi akhoi inkolda karigumba inkolduga heira hanba hek panba thengnaba heira do akhoi sanamahi idau sanamahi da khudon pot hana kajai hanbadadi sanamahi da khudon pot katana atai laida katpa yadaba adugumba ma akhoi chatnalon ama leijai West Tripura Jilagi Narayan Khamar Meetei Khulasi Manipur gi puari da mayek lana lehoraga da mafam ama oiri adungai ing komjal sing machanipan marputara mathoi gi Anglo Manipuri lal adugi matung tarakpada British sing na loi thakiba Manipur gi athauba Major Chongthamia kala pani dagi loi gi matam loi duna halaklaba matungda mahaki punsi gi lemhoriba matam Narayan Khamar da lenki mahakna khulasi gi mamang lekai da leiki mahaki aningba apambagi matung inna mandop ki sarik makhol tajage haiduna mandop maya nakna leiki hairi haujiksu laikai asigi Sinai Turel maya nakna leikhidraba athauba sigi mitam yauna Major Chongthamia Memorial Complex ama leire masida chahi khudingi athauba kumon lakpada Manipur yauna tongan ba mafam singdagi mioi kaya laktuna haikat laikat tamli athauba sibu poloi khiba mang adu haujiksu leiri Major Chongthamia na matam madugi takhel laibak haujikina Tripura da lakibasi Radha Kishore Manikya Deva Barman na takhel laibak ki ningthau oina palammi mahaki maharani adu Meetei ningthau Dhaka taba Jogendrajit Maharaj ki machanupini Manipur da maharani asibu Dhaka rani haina khangnai matam maduda takhel laibak ta Chongtham sagaina matik mangan naina palammi takhel gi naran Meetei khunjau lolampokpida tariba Chongtham singasi lalambungda taba Chongtham gi kangbu singni ing komjali sing machanipan taramapandagi kuntaruk phauba chahi taret khuntakpa matamda Manipurdagi lanjelaktuna khundaduna leikhibani amasung matamgi matung inna yumnak kaya marumsu magi sagai natagi khongul liduna mathang laknaki athauba Major Chongthamia na Agartala da lakhiba sigi matangda United Chongtha Lalambung makhongi president Chongtham Tombana asumna hai Tripuraga Manipurga lainerakam marisi Nangdalayan pakhungbagi matamdagi hatai Nangdalayan pakhungbagi magi angam mathau mapan gi manungda ibdo khamlangba sija mane mahakna minister wariyo tamda pai leiba khita yot chungnaba yot ki khoni ji thire ado mana thibasida Tripura tana chatle Tripura da yoti phangre adubu matamdogi makhoi gi ningthau gi machanupi kalikasi lohonga purga lakhe Manipurda maga lakutamda maga loinarakpa event ga loinarakpa Tripura gi mi singdu ahanbada uribokta tahalle aduga khara amana thobala tahalle ada konbata kakchingda jotche phangbadagi ibudok chodu chatna mahamduda moi kangbu singdu tahanki ada ibudok choda yotu chungmagi thabak tawki simai tawdana nongdalen pakhungmagi matamdagi hongna akoi Tripura ga Manipur ga si mari leinare hatai ada loinana sahi taret khuntakpagi matamdasu akoi Manipurdagi mayam ada chatlaga khundadan lekre Chongthamia kai marangi Tripura da chatlaga khundaramino haibase lisingamaga sanipan maudrama thoigi lan sida Meitei Manipur gi akoi Meitei jama thire ada British na akoi Manipur gi lan mi thawwa singning thawyang loina watang patang phare aduga kayamna Manipuran thami lan horokadaba amuna horopya ba mi singdudi mapan thare
송타미아시 1896기 메기 땅 따라가니 소리 타들었거니고 갈라파니데기 타들어간다 망원데 리스트릭션 남데 피레 마니푸르 한버디 야로에 아데가 로네나 마니푸르 거ත나타나 다 사르스 레비 정비 야로에 나이 마 거의 빈다본다 ꯆꯠꯂꯒ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯑꯗꯨ ꯕꯟꯗꯥꯕꯟꯗ ꯂꯩꯔꯤꯉꯩ ꯃꯇꯝꯁꯤꯗ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯆꯣꯡꯊꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯂꯥꯃꯨꯡ ꯇꯥꯕ ꯆꯣꯡꯊꯥꯝꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯟꯗꯥꯕꯟꯗ ꯂꯥꯛꯄ ꯀꯥꯟꯗ ꯆꯣꯡꯊꯥꯝꯁꯦ ꯊꯦꯡꯅꯔꯦ ꯆꯣꯡꯊꯥꯝꯁꯦ ꯊꯦꯡꯅꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯆꯣꯡꯊꯥꯝ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯩꯔꯨꯔꯣ ꯅꯪꯁꯨ ꯍꯥꯏꯗꯅ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯅꯦꯕ ꯍꯧꯗꯣꯛꯄ ꯃꯇꯝꯁꯤꯗ ꯃꯥ ꯆꯍꯤ 2-3 ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯕꯤꯟꯗꯥꯕꯟꯗ ꯑꯗꯣ ꯃꯥꯅ ꯑꯗꯨꯗꯤ ꯁꯥꯒꯩꯒꯤ ꯀꯩꯅꯣ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯤ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯂꯩꯐꯝꯁꯤꯗ ꯂꯩꯕ ꯐꯩ ꯍꯥꯏꯗꯅ ꯃꯥꯁꯤ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯥꯛꯏ ꯃꯅꯤꯄꯨꯔꯒꯤ ꯑꯊꯧꯕ ꯃꯦꯖꯔ ꯆꯣꯡꯊꯥꯃꯤꯌꯥꯅ ꯇꯈꯦꯜ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯇ꯭ꯔꯤꯄꯨꯔꯥ ꯔꯥꯖ꯭ꯌꯗ ꯌꯧꯔꯛꯈꯤꯕꯁꯤ ꯃꯁꯥꯒꯤ ꯆꯍꯤ 60 ꯁꯨꯔꯝꯗꯥꯏꯗꯅꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯤꯇꯤꯁꯅ ꯃꯉꯣꯟꯗ ꯊꯥꯒꯤ ꯄꯦꯟꯁꯟ ꯂꯨꯄꯥ 100 ꯄꯤꯔꯕ ꯃꯇꯝꯅꯤ ꯅꯥꯔꯥꯌꯟ ꯈꯃꯔꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯧꯕ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯅꯅꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯣꯛꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯨꯝ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯑꯊꯧꯕ ꯑꯁꯤꯅ ꯂꯩꯔꯝꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯔꯝꯕ ꯅꯥꯒꯦꯁꯣꯔ ꯎ ꯄꯥꯝꯕꯤ ꯑꯃ ꯃꯇꯝ ꯀꯨꯏꯅ ꯍꯧꯗꯨꯅ ꯂꯩꯔꯝꯈꯤ ꯃꯍꯥꯛꯅ ꯇꯈꯦꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯣꯏꯕꯨꯡ ꯑꯆꯧꯕ ꯑꯃ ꯂꯣꯏꯅꯔꯛꯈꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯅꯥꯔꯥꯌꯟ ꯈꯃꯔꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯋꯥꯔꯤꯅꯔꯤ ꯉꯁꯤꯗꯤ ꯑꯊꯧꯕ ꯑꯁꯤꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯥꯗ ꯇꯤꯟꯈꯤꯕ ꯅꯥꯔꯥꯌꯟ ꯈꯃꯔ ꯈꯨꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯨꯠꯅꯥꯏꯗꯅ ꯂꯩꯔꯤ ꯑꯊꯧꯕ ꯑꯁꯤꯒꯤ ꯇꯈꯦꯜꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯔꯣꯏꯕ ꯄꯨꯡꯖꯥ ꯐꯥꯎꯕꯗ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯆꯣꯡꯊꯥꯝ ꯇꯣꯝꯕꯅ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏꯄꯥꯎ ꯀꯥꯡꯕꯨꯗ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯂꯤ ꯏꯕꯨꯙꯧ ꯆꯣꯡꯊꯥꯃꯤꯌꯥꯅ ꯂꯥꯛꯈꯤꯕꯁꯤ 1898 ꯃꯥꯅ ꯇ꯭ꯔꯤꯄꯨꯔꯥ ꯊꯨꯡꯂꯕꯁꯤ ꯅꯥꯔꯥꯌꯟ ꯈꯃꯔ ꯍꯥꯏꯔꯤꯕ ꯀꯩꯅꯣꯗꯒꯤ ꯑꯒꯔꯇꯂꯥꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 19 ꯆꯠꯂꯒ ꯂꯩꯕ ꯃꯐꯝꯁꯤꯗꯅꯦ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥ ꯋꯦꯁꯁꯤꯗ ꯍꯥꯏꯔꯤꯕ ꯅꯥꯔꯥꯌꯟ ꯈꯃꯔ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯃꯥꯅ ꯂꯥꯛꯄ ꯀꯥꯟꯗ ꯃꯇꯝꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤ ꯒꯧꯔꯤꯌꯥ ꯁꯝꯄ꯭ꯔꯗꯥꯏꯗ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯕ ꯒꯣꯕꯤꯟꯗ ꯍꯥꯏꯈ꯭ꯔꯒꯗꯤ ꯂꯣꯏꯔꯕ ꯁ꯭ꯔꯤ ꯒꯣꯕꯤꯟꯗ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯒꯗꯤ ꯂꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯤꯅ ꯃꯣꯏꯕꯨꯡ ꯑꯆꯧꯕ ꯑꯃ ꯃꯥꯅ ꯄꯨꯔꯒ ꯂꯥꯛꯑꯦ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯤꯁꯤꯡꯅ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯃꯐꯝꯗꯨꯗ ꯂꯩꯕ ꯀꯥꯟꯗ ꯃꯥꯁꯤ ꯃꯊꯟꯇ ꯂꯩꯕꯗꯤ ꯅꯨꯡꯉꯥꯏꯇꯕꯅꯤ나 ꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯣꯛꯑꯝꯃꯦ ꯃꯥꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯥꯁꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯄꯣꯛꯄ ꯃꯆꯥꯔꯥ ꯍꯥꯏꯗꯅ ꯍꯥꯏ ꯅꯠꯇꯦ ꯃꯥ ꯃꯇꯝꯗꯨꯗ ꯃꯥꯗꯤ ꯆꯍꯤ 60ꯔꯣꯝ ꯁꯨꯔꯕ ꯀꯩꯅꯣꯅꯤ ꯑꯗꯨꯅ ꯃꯥ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯅꯨꯄꯤ ꯑꯃꯨꯛꯅ ꯊꯤꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤꯃ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟꯕꯗ ꯈꯪꯖꯔꯦ ꯃꯍꯥꯛꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯅꯥꯒꯦꯁꯣꯔ ꯍꯥꯏꯕ ꯄꯥꯝꯕꯤꯁꯦ ꯁꯤꯃ ꯃꯥꯅ ꯊꯥꯔꯝꯃꯦ ꯍꯥꯏꯔꯤꯕ ꯅꯥꯒꯦꯁꯣꯔ ꯄꯥꯝꯕꯤꯁꯦ ꯌꯥꯝ ꯆꯥꯎꯅ ꯍꯧꯔꯒ ꯃꯥꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯃꯣꯏꯒꯤ ꯂꯝꯕꯤꯁꯦ ꯒꯚꯔꯟꯃꯦꯟꯠꯅ ꯆꯥꯎꯊꯣꯔꯛꯄ ꯀꯥꯟꯗ ꯄꯥꯝꯕꯤꯗꯨ ꯌꯥꯟꯗ ꯌꯥꯗꯅ ꯌꯥꯟꯈ꯭ꯔꯦ ꯏꯕꯨꯙꯧ ꯆꯣꯡꯊꯥꯃꯤꯌꯥꯁꯤ ꯃꯥꯒꯤ ꯂꯩꯒꯗꯕꯒꯤ ꯃꯇꯥꯡꯁꯤ ꯊꯤꯖꯔꯨꯕꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯨꯔꯥꯗ ꯌꯥꯝꯅ ꯑꯦꯄꯤꯗꯦꯃꯤꯛ ꯑꯃ ꯊꯣꯛꯏ ꯃꯗꯨꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯦ ꯑꯍꯥꯟꯕꯗ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ 6 months ꯊꯥ 6 ꯆꯪꯅ ꯂꯝꯌꯥꯟꯕ ꯀꯧꯕ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯆꯣꯡꯊꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯇꯥꯃꯣ ꯁꯣꯃꯔꯦꯟꯗ꯭ꯔ ꯃꯇꯝꯗꯨꯗ ꯃꯥ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯑꯥꯔꯇꯤꯀꯜꯆꯔꯒꯤ ꯃꯥꯒ ꯇꯧꯔꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯈꯦꯜꯆꯟꯗ꯭ꯔ ꯅꯤꯡꯊꯧꯈꯣꯡꯖꯝꯒꯤ ꯃꯣꯏ ꯆꯠꯇꯅ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯖꯤꯕꯣꯟ ꯆꯣꯡꯊꯥꯝꯒꯤ ꯏꯅꯤꯆꯥ ꯑꯣꯏꯔꯝꯕ ꯃꯣꯏ ꯃꯌꯥꯝ ꯆꯠꯇꯅ ꯑꯩꯈꯣꯏ ꯊꯤꯔꯀꯥꯟꯁꯤꯗ ꯊꯥ 6 ꯆꯨꯞꯅ ꯃꯗꯨꯒꯤ ꯔꯤꯁꯔꯁ ꯋꯥꯔꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯈꯪꯉꯛꯄꯁꯤ ꯑꯩꯈꯣꯏꯒꯤ ꯏꯕꯨꯙꯧ ꯆꯣꯡꯊꯥꯃꯤꯌꯥꯁꯤ ꯖꯅꯋꯥꯔꯤ ꯊꯥ ꯋꯥꯛꯆꯤꯡꯒꯤ ꯑꯩꯈꯣꯏ ꯌꯥꯝ ꯏꯪꯕ ꯑꯗꯨꯒꯨꯝꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯗ ꯃꯥꯁꯤ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏ ꯌꯨꯅꯥꯏꯇꯦꯠ ꯆꯣꯡꯊꯥꯁꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯣꯡꯊꯥꯝ ꯙꯅꯔꯥꯖ ꯔꯤꯝꯁꯇ ꯄꯨꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯐꯦꯁꯔꯅꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯁꯅꯤ ꯌꯥꯝꯅ ꯃꯁꯛ ꯅꯥꯏꯕ ꯃꯍꯥꯛꯅ 1,70,000 ꯗꯣꯅꯦꯁꯟ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯃꯣꯏꯒꯤ ꯇ꯭ꯔꯁꯇ ꯑꯩꯈꯣꯏ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯝ ꯑꯃ ꯂꯩꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯦ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯝꯁꯤ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯜ ꯑꯃ ꯃꯌꯥꯝꯒꯤꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯊꯨꯡꯕ ꯌꯥꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯌꯥꯝ ꯊꯨꯅ ꯂꯩꯔꯅꯤ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯃꯤꯇꯩ ꯈꯨꯜ ꯆꯥꯟꯗꯤꯄꯨꯔ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯈꯨꯜ ꯑꯁꯤ ꯅꯥꯔꯥꯌꯟ ꯈꯃꯔꯒꯤ ꯍꯦꯛ ꯃꯊꯪꯗ ꯂꯩꯔꯦ ꯅꯣꯡꯆꯨꯞ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯤꯅꯥꯏ ꯇꯨꯔꯦꯜꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯕꯦꯡꯒꯣꯂꯤꯁꯤꯡꯅ ꯈꯨꯟꯗꯥꯕ ꯕꯪꯒꯥꯂꯤ ꯄꯥꯔꯥ ꯍꯥꯏꯕ ꯈꯨꯜ ꯑꯁꯤ ꯂꯩꯔꯦ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯁꯤꯅꯥꯏ ꯇꯨꯔꯦꯜꯒꯤ ꯋꯥꯡꯃꯗ ꯁꯟꯖꯦꯜ ꯂꯩꯀꯥꯏ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯃꯗ ꯃꯤꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯕ ꯈꯨꯜ ꯑꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯇꯩ ꯄꯨꯝꯅꯃꯛ ꯌꯨꯝ ꯍꯣꯡꯗꯣꯛꯅꯈꯤꯕꯗꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯇ꯭ꯔꯦ
Hauzik Chandipur hariba Meetei Khul asida Khamjukpam Sagaini haiba makhoi masin manausingi oiba yum nipal lom leiri. Khul asi Sinai Turenna koina leiba khul oibana lau singu amadi inkhol koibada hena khudong chaba amadi ngana singba marang kaina phaba mafam ama oiri. Chandipur khulgi ahal ibungo Khamjukpam Ranjan Singna khul asigi matangda palladuna asumna hai. Chandipur ji di koi jumnak ni pantani koi loina sagai matangi ni koi chinau dani loina koi Khangjakpam aiba sagai dugini koi. Ipai pu hakdak tagi leirambani mafam je. Sinai Torian jiga singye chawlaga di koi dum Torian da lepana do taga koi gi lambi chatli duga lepana dum intin chingana masigai koi jam ngata je jamna phai ai bane. Idi singje kangthakra na tharoi aiba ai kongreng aiba asining je dum Torian da kummana dum khullana kholana koi asining je koi Meetei kenoni na sinjak ni na koi dum sai aiba sining je. Manipur si de koi gi Imphal pak ni ipai pu haktek tege koi Imphal bak ni du dia koi gi asol koi ipai pu gi popam dia dugani koi gi ipai pu haktek tege koi Imphal gi mafam lagi lakna koi jiga Tripura haiba mafam jiga Agartala haiba mafam je takenda lakna dumaina koi gi pari puri gi mai hanjing kai de chinau kangde lakpiri mayam unaraga di imon do chakot ngai ni aiba yo koi chu nong phadok Imphal da chatpa ta raga di koi imon je jamna nungai je aiba ne. Aikhoigi mapalamda joina takraba Meetei Shilinau singna khundaba Meetei Khulsinggi manungda mathakta panjakhiba West Tripura Jilagi Meetei Khulmari asishu amani. Mafam asida Manipurgi athauba Major Chongtha Miyana aroiba punsi phawbu lenkhiba sina khul asibu amukki hena matik mangal hapli. Lamdam asidagi haukiba aikhoigi phurukki oiba ichilinau singna mapalamda phurukki nat chanabina singba ngaknaba madi kannanabo hanabada Aikoi pummana matam chuppada lingjen manana leptuna makhoi bu pungning thawat piba madi sogot pibagi tangai phadaba leiri. Maduna amatto oibagi lipun sagatuna sahi lising kayagi puari leiriba lamdam masiga saktam ngakpada achowu mateng oigani. Aikoi gi horak phamamadi phurup ki mating lehenduna ichil inau singi khongul liduna makhoi gi awan nungai singda saruk yaminabana amatto oibagi pangal sagatpada thongna hapkani. Malemgi ariba phurup singi manung challiba Meetei singi horokpham oiriba Manipurdagi ichil inau oibagi minungsi thaujalgi irik kharadang phangjabada mapalamda Khundariba Meetei singi pukningda anauba thaunagi mayol chongduna makhoina Meetei singi hena phajaba saktamadu utpangamba oirasanu. Matangasida Akashvani Imphal Paukangmuna Puthokpa Igi Khongul Liba Thoromgi Akhanaba Tangkakta West Tripura Jilada Khundariba Meetei Khulsinggi Mapao Loijare Thoromasigi Aiba Thokchom Jogendrajit Thorom Puthokpa Gin Gangte Lanthok Chakiba Ngangom Kiran